Dear Manipur, YouTube channel sebelum bir bermayam pumnong po amukahan na taram loksari han badam na marui update na makang laipak ki arang patawan mitsak tagi lokot chage Roselyn na makata na lup ta pau phorok ta bana maram oiraga Romaria busu lup ki custody da kuina thamba ya da bani na wakal tahlaba matung da ima ibel amadi club ki sil inaw sing da kusin nakre Romario khoinaizam sahi tarak mapan wahong pongsa tharaba matung sahi mapung fadriba oibana watem baga loina na masabu sum thokna bagi tanja ama aroibu oina piraba matung da amuk hanna tawdana ba akan ba warning pibaga loina na laikai gi maira paibi ima ibel amadi club ki sil inaw sing da kusin na kibani makhoi ani gi lanai video adu mobile sempham dagi viral oirakibani haina Roselyn na live video da phongdokibagi matung inna mobile sempham gi music look da phagatun wahang pohong sathari asengba asumba do miyam da athuba da khanghan baga loina na mara lairamba tarabadi pifam thokpa serak piragani haina phongdokpiri aduga mathangi update asana kanglai pak ki mera digi lokhachege police na Khutlaiga Konnana Arambai Tengol ani fare pauna bazar nambul turen mapal digi Manipuri police na Khutlaiga Konnana Arambai Tengol yawba mi ani fagat tre haina Manipuri police ki report na thador pasero aman khangalagdi fagalaba mi ani adu de khangbom Lenin Singh sahini pubhumdoi amadi toizam santi Kisor sahi yang kini makoi degi fagat ki Khutlai sing adu de magazine ga loina insas rifle amma ka payari banongoi maru taraga taruk .38 pistol amaga magazine ka kapayari banongoi maru amadi maruti gypsy amma fagat pangam kre haina Manipuri police control room degi thador pasero lasina makhatari video sing bibagi damak tamayam pumnong po amukahan na thagachari ano update ki damak to online Manipur YouTube channel asibunuk sibidana subscribe to biramu. Thank you so much.